ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ Rosie Khumanna ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Mityeng Manana Yengba ngmdabi Manem. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ Priya Arambam. ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯑꯍꯨꯝꯅꯤ, ꯄꯤꯕ ꯉꯥꯛꯇꯅꯤ. ꯌꯥꯏꯃꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯤ. ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯃꯧꯅꯤ. ꯑꯗꯨꯕꯨ ꯃꯦꯝꯃ ꯄ꯭ꯔꯦꯃꯤ ꯑꯁꯦ ꯄꯥꯝꯂꯝꯗꯦ. ꯃꯁꯤꯅ ꯄ꯭ꯔꯦꯃꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ. ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯁꯨ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯔꯝꯗꯦ. "ꯍꯥꯏ ꯏꯕꯦꯝꯃ, ꯅꯆꯥ ꯑꯁꯦ ꯀꯞꯂꯦꯅꯦ. ꯀꯅꯥꯅ ꯊꯦꯝꯕꯤꯗꯧꯔꯤꯒꯦ? ꯂꯥꯛꯎ ꯊꯨꯅ, ꯊꯦꯝꯃꯨ ꯂꯥꯎꯅꯦ, ꯇꯥꯅꯤꯡꯗꯕꯅ." "ꯏꯃꯥ, ꯑꯩ ꯏꯔꯨꯔꯤꯌꯦ." "ꯅꯪ ꯏꯔꯨ ꯂꯨꯕ ꯂꯨꯗꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯅꯆꯥꯁꯤꯡ ꯑꯁꯦ ꯑꯩꯅꯅꯦ ꯊꯦꯡꯒꯗꯕ ꯅꯠꯇꯦ. ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯨ." ꯃꯅꯦꯝꯕꯣꯛꯀꯤ ꯋꯥ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯤ. "ꯑꯕꯨꯡꯉꯣ, ꯀꯞꯀꯅꯨꯁꯦ. ꯕꯕꯥꯁꯨꯅꯦ ꯍꯣꯔꯦꯟꯗꯤ ꯂꯥꯛꯑꯅꯤ." ꯀꯞꯂꯝꯕ ꯃꯆꯥ ꯑꯗꯣ ꯃꯄꯥ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯀꯞꯄ ꯈꯔ ꯍꯟꯊꯩ. ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯄ꯭ꯔꯦꯃꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯉꯤ ꯃꯄꯥꯟꯗꯒꯤ. "ꯍꯥꯏ ꯄ꯭ꯔꯦꯃꯤ, ꯏꯕꯦꯝꯃ ꯊꯣꯛꯂꯛꯎ ꯂꯥꯎ." ꯃꯅꯦꯝꯕꯣꯛꯅ ꯃꯄꯥꯟꯗ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯇꯍꯥ ꯊꯣꯛꯂꯛꯏ. "ꯏꯃꯥ, ꯀꯩ ꯍꯥꯏꯒꯗꯕꯅꯣ?" ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯃꯃꯥꯏꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ. "ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯐꯤ ꯑꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛ. ꯀꯅꯥꯅ ꯁꯨꯅꯦꯅ ꯉꯥꯏꯔꯤꯕꯅꯣ?" ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, "ꯍꯣꯏ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯤ. ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯁꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯇꯞꯂꯞꯅ ꯈꯨꯝꯖꯩ. ꯃꯦꯝ ꯑꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ, ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯄ꯭ꯔꯦꯃꯤꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯁꯠ-ꯁꯠ ꯊꯣꯡꯗꯣꯛꯏ. ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ. ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯂꯦ. ꯄ꯭ꯔꯦꯃꯤ ꯑꯁꯦ ꯄꯤꯕꯨꯛꯅꯨꯡꯗ ꯃꯆꯥ ꯑꯃꯁꯨ ꯃꯤꯇꯝꯂꯤꯕꯅꯤ. ꯅꯣꯟꯊꯗꯨꯅ ꯐꯤꯔꯣꯜ ꯁꯨꯕꯗ ꯋꯥꯕꯅ ꯂꯣꯏꯔꯦ, ꯍꯨꯃꯥꯡ ꯀꯥꯡꯉꯤ. ꯇꯟꯖꯥ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃ ꯂꯥꯛꯏ. ꯃꯅꯝꯃꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ, "ꯏ, ꯀꯩꯅꯣ ꯏꯅꯝꯃ, ꯐꯤꯕꯝꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯣ?" "ꯐꯤ ꯁꯨꯔꯤꯅꯦ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ?" ꯏꯆꯟꯅ, "ꯏꯅꯝꯃ ꯍꯧꯒꯠꯂꯣꯁꯦ, ꯑꯩ ꯇꯧꯒꯦꯕ." "ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ." ꯏꯆꯟꯅ ꯃꯅꯝꯃꯗꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯗꯨꯅ, "ꯍꯧꯒꯠꯂꯣꯁꯦ ꯏꯅꯝꯃ, ꯐꯤ ꯃꯌꯥꯝꯁꯤꯒ." ꯏꯆꯟꯅ ꯌꯥꯗꯗꯨꯅ ꯄ꯭ꯔꯦꯃꯤꯗꯨ ꯍꯧꯒꯠꯂꯤ. ꯐꯤꯁꯤꯡ ꯑꯗꯣ ꯏꯆꯟꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯏꯅ ꯁꯨꯗꯣꯛꯈ꯭ꯔꯦ. ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ. "ꯏꯅꯝꯃ, ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤꯗ." "ꯑꯗꯨꯗꯤ ꯏꯅꯝꯃ, ꯑꯩ ꯆꯥꯛ ꯊꯥꯡꯂꯛꯀꯦ, ꯄꯨꯟꯅ ꯆꯥꯔꯁꯦ." "ꯏꯆꯟ, ꯌꯥꯅꯤꯗ ꯊꯥꯡꯗ꯭ꯔꯁꯨ. ꯏꯅꯝꯃꯅꯦ ꯆꯥꯛ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ. ꯑꯩꯒꯤꯁꯤꯗ ꯑꯗꯨꯝꯅꯦ ꯀꯣꯟꯅꯔꯅꯤ, ꯂꯧꯔꯨꯔꯅꯨ." "ꯏꯅꯝꯃꯒꯤꯅꯦ ꯃꯊꯦꯜꯗꯨꯒ ꯑꯩꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯗꯨꯒ ꯃꯥꯟꯅꯗꯤꯌꯦ. ꯄꯨꯔꯛꯀꯦꯁꯦ, ꯃꯍꯥꯎ ꯌꯦꯡꯉꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯄ꯭ꯔꯦꯃꯤꯗꯣ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ. "ꯑꯕꯨꯡꯉꯣ, ꯂꯥꯛꯑꯣꯁꯦ, ꯆꯥꯛ ꯆꯥꯔꯗꯧꯅꯦ." ꯇꯣꯝꯊꯤꯟꯅ, "ꯃꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗ." ꯆꯍꯤ 4 ꯁꯨꯔꯕ ꯇꯣꯝꯊꯤꯟꯗꯣ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯗꯦ. ꯃꯃꯥꯗ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ. "ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯐꯔꯔꯣꯏ. ꯈꯤꯇꯪ ꯆꯥꯁꯤꯜꯂꯛꯑꯣ. ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ." "ꯍꯣꯏ ꯃꯃꯥ, ꯑꯗꯣ ꯆꯦ ꯏꯆꯟ ꯂꯥꯛꯑꯝꯗꯥꯏꯅꯦ?" "ꯂꯥꯛꯑꯝꯃꯦ. ꯆꯦ ꯆꯟꯒꯅꯦ ꯄꯨꯟꯅ ꯆꯥꯗꯣꯏꯅꯦ. ꯆꯦ ꯆꯟꯗꯣ ꯆꯥꯛ ꯂꯧꯕ ꯆꯠꯈꯤꯕ. ꯃꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯗꯣꯏꯕ." ꯃꯇꯥꯡ ꯑꯗꯨꯗ ꯏꯆꯟꯁꯨ ꯂꯥꯛꯏ. ꯄ꯭ꯔꯦꯃꯤꯗꯣ ꯏꯆꯟꯗ ꯌꯦꯡꯗꯨꯅ, "ꯏꯆꯟ, ꯕꯨꯡꯉꯣꯒꯅꯦ ꯑꯝꯇ ꯂꯩꯃꯤꯟꯅꯧ. ꯑꯩ ꯆꯥꯛ ꯊꯤꯔꯛꯀꯦꯀꯣ." ꯇꯣꯝꯊꯤꯟ ꯏꯆꯟ ꯂꯥꯛꯂꯕꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯝꯃꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯛꯏ. ꯏꯆꯟꯁꯨ ꯅꯣꯛꯇꯨꯅ ꯄꯣꯡꯈꯠꯂꯤ. "ꯆꯥꯛ ꯂꯥꯝꯃꯕꯣ ꯕꯨꯡꯉꯣ?" "ꯂꯥꯝꯗꯦꯅ ꯑꯩꯗꯤ. ꯅꯣꯏꯗꯤ ꯂꯥꯝꯃꯝꯃꯅꯤꯅꯦ." "ꯑꯩꯗꯤ ꯂꯥꯝꯃꯦ. ꯅꯪ ꯂꯥꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯄꯤꯖꯔꯔꯣꯏ. ꯃꯃꯥꯅ ꯄꯤꯖꯅꯤꯅ ꯑꯩꯅ ꯂꯥꯝꯗ꯭ꯔꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯏꯁꯥ ꯐꯠꯇꯦ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯕ?" ꯄ꯭ꯔꯦꯃꯤꯅ, "ꯂꯥꯛꯑꯣ ꯏꯆꯟ, ꯑꯕꯨꯡꯉꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯆꯥꯛ ꯑꯗꯣ ꯆꯥꯅ ꯏꯆꯟꯅ, "ꯏꯅꯝꯃ, ꯏꯅꯦꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯒꯦ?" "ꯈꯪꯗꯦꯗ, ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ." "ꯏꯅꯝꯃ, ꯏꯅꯦꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯏꯅꯝꯃꯒꯤ ꯐꯤꯕꯝ ꯈꯪꯗꯕꯁꯨ ꯅꯠꯇꯦ. ꯃꯁꯤꯗꯩꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯂꯦꯝꯖꯗꯦ." ꯄ꯭ꯔꯦꯃꯤꯗꯣ ꯏꯆꯟꯅ ꯉꯥꯡꯈꯤꯕ ꯋꯥ ꯑꯗꯨꯗ ꯀꯩꯝꯇ ꯈꯨꯝꯗꯦ. ꯑꯣꯏꯅꯗꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯥꯏ. ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯏꯆꯟꯅ ꯀꯣꯜ ꯑꯗꯨ ꯐꯦꯡꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯦꯡꯕꯤꯔꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯃꯦꯝ ꯑꯗꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯟꯖꯤꯜꯂꯛꯄꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅ, "ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ." ꯄ꯭ꯔꯦꯃꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯐꯤꯔꯣꯟꯒꯥꯁꯦ ꯂꯧꯁꯤꯟꯗꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ? ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ?"
Premiso ꯐꯤꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯝ ꯑꯗꯨ ꯅꯣꯡꯃꯇ ꯃꯃꯧꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄꯤꯕꯅ ꯍꯦꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯆꯤꯟꯗꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯄ꯭ꯔꯦꯃꯤꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯅꯦꯝꯒꯤ ꯄꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯅ ꯍꯣꯏ ꯏꯃꯥ, ꯁꯣꯛꯂꯨꯈꯤꯒꯦ꯫ ꯃꯦꯝ ꯃꯃꯧꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯦꯅ ꯇꯧꯖꯔꯤꯅꯣꯅꯦ? ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯤ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯎꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯅꯦꯝꯗ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯗꯣ ꯎꯠꯊꯣꯛꯇꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯕꯔꯣ ꯏꯕꯦꯝꯃ? ꯄ꯭ꯔꯦꯃꯤꯗꯣ ꯈꯔꯗꯤ ꯄꯥꯈꯠꯆꯩ꯫ ꯃꯅꯦꯝꯒ ꯃꯃꯥꯒ ꯈꯠꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯏꯃꯥ, ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕ꯫ ꯏꯃꯥ ꯁꯣꯛꯄꯤꯔꯒꯦ, ꯄꯤꯔꯛꯂꯣ꯫ ꯀꯣꯜ ꯑꯗꯣ ꯄꯤꯔꯛꯑꯣ꯫ ꯏꯁꯤꯡ ꯁꯣꯛꯅꯕ ꯁꯅꯥꯕꯨꯜ ꯑꯗꯣ ꯃꯃꯥꯗ ꯄꯤꯔꯗꯨꯅ ꯃꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄꯤꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯦꯝ ꯑꯗꯨ ꯁꯨꯃꯥꯡꯗ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯅ ꯆꯪꯂꯛꯏꯕ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦ, ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯆꯤꯟ ꯀꯟꯈ꯭ꯔꯕ ꯔꯣꯃꯤꯅ ꯑꯁꯤꯁꯤꯔꯣ ꯅꯣꯏꯒꯤ ꯃꯧꯒꯤ ꯃꯃꯥ ꯍꯥꯏꯕꯗꯣ? ꯃꯁꯛꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯣ ꯃꯥꯅꯤ꯫ ꯔꯥꯅꯤ ꯀꯧꯗ ꯌꯥꯗꯗꯨꯅ ꯏꯅꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ꯭ꯔꯥ? ꯍꯣꯏ, ꯂꯝꯕꯤꯗ ꯅꯃꯥ ꯅꯆꯥ ꯊꯦꯡꯅꯔꯤꯔꯣ? ꯍꯣꯏ ꯏꯅꯝꯃ, ꯏꯆꯥꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯏꯁꯤꯡ ꯁꯣꯛꯇꯣꯏꯒꯤ ꯇꯧ ꯂꯩꯔꯝꯃꯤ꯫ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯍꯩ ꯑꯗꯨꯗ ꯃꯦꯝ ꯑꯗꯣ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯣ ꯐꯔꯦ, ꯑꯩꯁꯦ ꯍꯟꯗꯛ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯃꯥꯅ ꯑꯌꯥꯝꯕ ꯊꯕꯛ ꯇꯧꯔꯕꯅꯤꯗꯣ꯫ ꯑꯗꯣ ꯏꯅꯝꯃꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯅꯦ ꯆꯪꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯃꯅꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯈꯤ꯫ ꯃꯦꯝꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣꯅꯦ? ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯃꯤꯅꯒꯗꯤ ꯉꯝꯍꯟꯒꯅꯨꯀꯣ꯫ ꯃꯦꯝꯅꯁꯨ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯏꯆꯟꯕꯣ? ꯏꯅꯝꯃ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨ꯫ ꯅꯆꯟꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯆꯥꯁꯦ ꯊꯥꯁꯨ ꯁꯨꯔꯛꯀꯗꯧꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤꯅꯦ ꯌꯨꯝꯗ ꯊꯝꯂꯨꯔꯒꯦ꯫ ꯃꯦꯝꯃ, ꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯧ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯧꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯍꯣꯏ, ꯄꯨꯕꯤꯈ꯭ꯔꯣ꯫ ꯃꯥꯁꯨꯅꯦ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯖꯁꯅꯨ꯫ ꯁꯤꯗꯗꯤ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯦꯗꯣ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦꯗꯣ꯫ ꯑꯗꯣ ꯏꯅꯝꯃ, ꯉꯁꯤ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯒꯦ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ? ꯁꯥꯎꯔꯞꯅ ꯍꯣꯏꯗ, ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯗꯣ ꯏꯕꯦꯝꯃ, ꯏꯁꯨꯗꯨꯕꯨ ꯎꯗꯦ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯌꯨꯝꯊꯪꯅꯕꯒꯤ ꯄ꯭ꯔꯦꯝꯅꯅꯦ ꯃꯃꯥꯗꯣ ꯂꯩꯇꯦ, ꯑꯗꯨꯒꯤꯅꯦ ꯃꯆꯥꯒ ꯁꯥꯟꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯦ꯫ ꯑꯣ ꯍꯣꯏ, ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯄ꯭ꯔꯦꯝ ꯍꯣꯏꯗ ꯂꯥꯛꯏ꯫ ꯄ꯭ꯔꯦꯝ, ꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯩꯊꯦꯜꯗ ꯆꯠꯂꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯦ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯕꯨ ꯁꯤꯗ ꯏꯁꯨ ꯂꯧꯕ ꯂꯥꯛꯏꯔꯣ? ꯏꯁꯨ ꯂꯧꯒꯦ ꯍꯥꯏꯗꯅꯅꯦ ꯂꯥꯛꯏꯅꯤ꯫ ꯏꯁꯨꯒꯅꯦ ꯏꯆꯥꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯗ ꯊꯝꯂꯨꯔꯒꯦ꯫ ꯁꯤꯗ ꯂꯩꯕꯁꯦ ꯏꯃꯥ ꯂꯩꯐꯝ ꯆꯥꯐꯝꯒꯅꯦ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯣꯏꯗ, ꯊꯝꯕꯅ ꯐꯅꯤ꯫ ꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯆꯤꯡꯈꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ, ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯗꯨꯅ ꯃꯁꯨ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯏꯁꯨꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ, ꯃꯣꯠꯇꯦ꯫ ꯐꯤꯔꯣꯟꯁꯦ ꯀꯩꯀꯩꯒ ꯌꯣꯝꯕ ꯂꯣꯏꯔꯕꯣ? ꯄ꯭ꯔꯦꯃꯤꯗꯣ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯦꯝꯃꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯦ꯫ ꯅꯪꯕꯨ ꯅꯃꯥꯗ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯂꯕ꯭ꯔꯣ? ꯏꯃꯥꯗꯣ ꯇꯨꯝꯍꯧꯔꯤ, ꯍꯧꯗꯣꯛꯂꯔꯣꯏꯒꯦ, ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯗ ꯍꯥꯏꯔꯝꯂꯒꯦ꯫ ꯌꯥꯅꯤꯗ ꯏꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯌꯥ ꯑꯃꯗꯤ ꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯌꯥꯅ ꯏꯃꯥ, ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯤꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯤꯗ ꯊꯝꯂꯁꯦ꯫ ꯊꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯅꯦꯝꯗꯨꯒꯤꯅꯦ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯣꯏ ꯃꯅꯥꯛꯇ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯥꯔꯤꯕꯅꯤꯅꯦ꯫ ꯃꯀꯣꯛꯀ ꯌꯥꯎꯗ ꯖꯥꯠꯂꯣ ꯑꯗꯨꯕꯣ? ꯄꯥꯝꯗꯦꯅꯕꯨ ꯍꯦꯛꯇꯅꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩꯀꯩ ꯊꯕꯛ ꯇꯧꯗꯧ ꯋꯥꯠꯂꯤꯒꯦ? ꯑꯩꯅ ꯇꯧꯕ ꯌꯥꯕꯉꯩ ꯈꯔ ꯇꯧꯒꯦ꯫ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦ꯫ ꯗꯤꯌꯥꯅ ꯀꯩꯒꯤ ꯊꯕꯛꯅꯣ? ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯐꯝꯂꯨ ꯂꯥꯎꯁꯦ, ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯆꯦ?
Singkhaidabo karam kanda lakani haige kuidi kuirene laktise tha ahum mari mukti pharamlani laklanida kuiraroi thabak loidabaduda yumbudunane loidore loisilaga chalona haibane o dubu oiradine phaine mayumda mama amadi machena seba ningthina tawbiduna senabiduna awatpa lehenda nungaina premibu thambiri thadi asum phajilakpana machanupi ama uba phangjari somda sume amado masunupi ama phangjare haibagi paw ado tabada wakhanda halaktrabadi phanida yengdabana loire haina khalami rani su paw haige haiduna memo hoida lakpani maniamna mapanda phamduna leiramba duda inama nacha lakjariye laklibra noklaga ohoi inama nachanupi do nupi ama pokle masakna masak phajariba phajakhre onthokna o phare asoi angam yaudanabu poklibado mi amagi wata anuda nusidana khol hautana ranina adoidi inama nachalamu yaujarage do isado khara leiraga thajarake hoi yauro mayumda lakduna sauna masasing aduda pautami masu phangi haibada haraudaba manem adunabu nangbu phajana tawbigadro jingkhai laktribo bone chalanuko mamana tamdokliba paw aduda premido yamna nungaitaba faurami ahanba phangjakhiba tomthinse nupani haiduna manemna mabu nungsina tawbirani khankibani aduso magi wakhal oirami handaksu nungsibira haina khalamba wakhal ado tayonaramle wakhaldi asum sonjilla nungsibiraglaroi haina khankhre numit humni mukti haukhre somda chauthoina manausingda yum sabaso loirakadore yumda hangadabasu kuirene tomchana itaimado nupi ama yaurena haina taine chauthoi harauna agang masak yengninkhredako jingkhai nangbu paw asi tarabro nahana tareda aiso yumda haninglabani tomchana mayamba ahanda yengduna karemnana aikhoi ta chawde angangnina ai loiraga luhongnena paw taida amu horabra nangnamo matang aduda makhoina mayum sariba adugi nakanda leisa amakhak lai chauthoi kauri ta chauthoi tomchana mayamada misi khasalaga asigoina pharaga puro ta sogane irang kamnaido nanaw loina khangi mi tani ni kainu ni maside chauthoi famliba adudagi hawalaktuna nupi adugi manakta lai kai haige jan ta chauthoi wa amatadi haijaningi hairodana mi yam laisidi kamai haidoino asida sanarasilaw adudi misu kana maiti haiduna moigi pofam ukhong aduda thariba phampham aduda phamtharei ibemcha yamna ikaina ta chauthoi lanadi logonuko chauthoi nokduna kaigi lana logdoinone ichandabo nonthaduna nungaitaba khonjenda khura hoigi yumse saba loirabadi chalaniko chalani yungi misune udaba kuire ta chauthoi nachanna haijariba wa asida mabung bangni khanba ngamde haiduna su saubino thamoigi ningaini aine insiluba sunate nangna chatkrabadi ai chaktuna idom lehorani do ta chauthoi bo aine ibung bangni khanba ngamde aina ta chauthoi bo nungsirure chauthoi wafam adu tabada tofum khangdana harauba amadi pokjai wa haiba fowa ngaihakti khangdi kari haigadabano adubu ikak tawduna as nateda asumdobane aisu nangdo isan magni khanba ngamdi pakhum adu tabada ibemchado harauna kemta hairamdana chatkre ibemchana chatkhiba no mako hotuna lana amuk lokhrajala haina khanduna lehawi amuksu momo nongni yengduna lei somda me amadi romi hoida chattuna mamaugi maramda wari tawri nachanu pado laklani haidana pau tayi namau leiramde haidana ne lahan tawrani kausaluro yai mado kainoma tawbani kaisu tawruye pakhat kano ai tawgese kausune kauroi kaubusu chaloi karinoda oigadrane mi ama aina tawbadabu karigi oiroi pau kaya ama tamsindunane mabu yumdagine makhong thangdoba ngamhalloye ngaya wari tawramlabada mayamasu mayumda chatkre
Romiगी mamok tombi wari sing ado loina tahawi mapukningda. Miro leibsu nate gyan takidre ahan singse premido onthokna su nungai khidre no manini di hawkre somdana sauthoi singkhai amadi tomsa channa na baloisin baloiraduna tholakle yumbu aduda chalagi haiduna thabak suminaramba makhoi pulabado tholakle khara lakba hawraba tungda tunglomdagi nupi amagi khonjelda tal sauthoi haina kanna kawrukba ado tanaduna sauthoi amadi makhoi pulab tung othokduna yenglei ibemsa oiramba aduda tomsana ꯑꯩꯈꯣꯏ ꯆꯠꯂꯝꯂꯒꯦ ꯇꯥꯆꯧ ꯍꯣꯔꯦꯟ ꯄꯨꯁꯤꯜꯂꯛꯑꯣ ꯇꯞꯅ ꯑꯗꯣ ꯉꯥꯏꯔꯝꯃꯔꯣꯏꯒꯦꯀꯣ ꯊꯦꯡꯅ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯣ ꯃꯣꯃꯣꯟꯀ ꯅꯣꯛꯂꯒ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯝꯂꯒ ꯃꯈꯨꯠ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯂꯞ ꯏꯕꯦꯝꯆꯥ ꯑꯗꯣ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯔꯗꯨꯅ ꯍꯪꯂꯛꯏ ꯑꯩ ꯎꯔꯔꯣꯏ ꯈꯟꯕꯒꯤ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯩꯔꯕ ꯏꯕꯦꯝꯆꯥꯗꯣ ꯅꯣꯡꯈꯠꯂꯛꯇꯨꯅ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣꯗ ꯅꯪꯁꯨ ꯍꯦꯟꯖꯤꯜꯂꯦ ꯑꯔꯤꯕꯁꯤꯗꯤ ꯑꯗꯣ ꯅꯣꯏ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯧꯔꯛꯂꯗꯤ ꯂꯥꯛꯀꯅꯤ ꯑꯁ ꯑꯗꯨꯗꯤ ꯊꯝꯕ ꯉꯝꯗꯦꯅꯦ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤꯔꯣ ꯅꯨꯡꯇꯤꯒꯤ ꯎꯅꯅꯕ ꯌꯥꯔꯣꯏꯗ ꯑꯕꯣꯛ ꯃꯊꯟꯇ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯂꯥꯛꯀꯅꯤ ꯅꯣꯏ ꯑꯕꯣꯛꯇꯣ ꯅꯪꯒꯤ ꯃꯐꯝ ꯆꯞ ꯆꯥꯕꯤ ꯑꯃ ꯊꯤꯔꯤꯕꯅꯦ ꯌꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯅꯠꯇꯦꯁꯦ ꯑꯩꯒ ꯆꯠꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯁꯣꯝꯗ ꯆꯠꯈꯤꯕꯁꯤꯡ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯔꯛꯂꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯇꯣꯝꯆꯥ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯌꯨꯝ ꯑꯗꯣ ꯂꯣꯏꯁꯤꯟꯗꯕꯒꯤ ꯏꯆꯩ ꯆꯩꯔꯝꯈꯤ ꯆꯤꯡꯈꯩꯅ ꯍꯥꯟꯅ ꯀꯧꯏ ꯏꯃꯥ ꯄ꯭ꯔꯦꯃꯤ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯃꯅꯨꯡꯗꯒꯤ ꯃꯃꯥ ꯑꯗꯣ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯂꯣ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯩ ꯑꯣꯛꯊꯣꯛꯄꯤꯗꯨꯅ ꯆꯪꯍꯜꯂꯛꯏ ꯃꯆꯥ ꯑꯍꯟ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯅꯌꯥꯝꯕ ꯑꯍꯟꯗꯤ ꯀꯗꯥꯏꯅꯣ ꯂꯥꯛꯇꯕ꯭ꯔꯣ ꯃꯥꯕꯣ ꯇꯣꯝꯆꯥꯅ ꯁꯠ ꯈꯨꯝꯂꯛꯏ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯑꯃꯅꯦ ꯄꯨꯔꯛꯂꯅꯤ ꯅꯃꯧꯒꯅꯦ ꯅꯆꯥꯒ ꯂꯥꯛꯄꯅꯦ ꯉꯥꯏꯔꯁꯦ ꯍꯣꯔꯦꯟ ꯄꯨꯟꯅ ꯃꯁꯤꯗꯤ ꯆꯪꯉꯣ ꯆꯤꯡꯈꯩꯅ ꯄ꯭ꯔꯦꯃꯤꯗꯤ ꯎꯗꯦ ꯃꯥꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯦꯝꯃ ꯐꯠꯇꯕ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯃꯆꯥꯗ ꯐꯠꯇꯕ ꯄꯥꯎ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯑꯋꯥꯕꯒꯤ ꯈꯣꯟꯊꯣꯛꯇ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯀꯨꯏꯔꯦꯗ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯃꯥꯗꯅꯦ ꯀꯔꯤꯅꯣ ꯇꯝꯁꯤꯜꯂꯨꯔꯕ ꯃꯥꯜꯂꯦ ꯃꯃꯥꯅ ꯂꯥꯛꯇꯨꯅꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗꯅꯦ ꯊꯤꯅ ꯆꯩꯗꯨꯅ ꯏꯃꯧꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯗꯨ ꯊꯥꯖꯗꯅ ꯃꯥꯅꯕꯨ ꯃꯃꯥꯗ ꯀꯩ ꯍꯥꯏꯔꯝꯗꯣꯏꯅꯣꯅꯦ ꯍꯥꯏꯔꯝꯃꯣꯏꯗ ꯏꯃꯥ ꯃꯦꯝ ꯑꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯅꯃꯥ ꯑꯩꯅ ꯉꯥꯡꯕꯁꯦ ꯊꯥꯖꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ ꯍꯥꯏꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯃꯥꯟꯈ꯭ꯔꯦ ꯀꯞꯄ ꯁꯥꯔꯤꯕ ꯑꯗꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯊꯥꯖꯔꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ ꯆꯤꯡꯈꯩ ꯁꯥꯎꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯁꯨ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯉꯣꯏ ꯆꯤꯡꯈꯩ ꯃꯌꯨꯝꯗ ꯀꯌꯥ ꯊꯣꯏꯅ ꯂꯩꯇꯕꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ ꯄ꯭ꯔꯦꯃꯤꯕꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯑꯁꯦꯡꯕ ꯈꯪꯈꯤꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯏꯕꯦꯝꯆꯥꯅ ꯆꯥꯎꯊꯣꯏꯗ ꯌꯦꯡꯗꯨꯅ ꯇꯥ ꯆꯥꯎꯊꯣꯏ ꯀꯩꯒꯨꯝꯕ ꯅꯈꯣꯏ ꯃꯥꯅ ꯑꯩꯁꯦ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯛꯑꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯆꯥꯎꯊꯣꯏ ꯏꯕꯦꯝꯆꯥꯗ ꯌꯦꯡꯂꯒ ꯂꯛꯅꯒꯦ ꯈꯟꯅ ꯂꯛꯅꯔꯛꯏ ꯀꯩꯗꯧꯅꯤ ꯏꯃꯥꯅ ꯌꯥꯗꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯅꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯏꯕꯦꯝꯆꯥ ꯁꯥꯎꯅ ꯑꯩ ꯊꯤꯟꯕꯤꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯣꯅ ꯅꯪ ꯑꯩꯁꯨ ꯌꯨꯝ ꯌꯧꯗꯣꯔꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯒꯝ ꯍꯦꯛꯇ ꯆꯠꯈꯤ ꯏꯕꯦꯝꯆꯥꯗꯣ ꯀꯤꯗꯨꯅ ꯆꯥꯎꯊꯣꯏꯅ ꯆꯠꯂꯤꯕ ꯃꯇꯨꯡꯗꯣ ꯑꯗꯨꯃꯛ ꯏꯜꯂꯛꯏ ꯊꯣꯡꯒꯥꯜ ꯂꯥꯜꯂꯛꯂꯦ ꯆꯥꯎꯊꯣꯏ ꯏꯕꯦꯝꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯆꯪꯉꯣ ꯑꯉꯥꯎꯕꯤ ꯆꯥꯎꯊꯣꯏꯅ ꯃꯃꯥꯕꯨ ꯀꯧꯊꯣꯛꯏ ꯏꯃꯥ ꯅꯆꯥ ꯑꯍꯜ ꯂꯥꯛꯂꯦ ꯏꯃꯨꯡꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯈꯔꯗꯤ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛꯇꯤ ꯇꯥꯔꯝꯒꯗꯧꯔꯕꯅꯤ ꯍꯟꯕ ꯂꯩꯇꯅ ꯀꯧꯏ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯃꯃꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯏꯃꯥ ꯅꯆꯥ ꯑꯍꯟꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯋꯥ ꯑꯗꯨꯗ ꯃꯦꯝ ꯑꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯍꯪꯉꯤ ꯊꯦꯡꯂꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯆꯪꯂꯣ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯁꯥꯏ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯆꯥꯎꯊꯣꯏꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯈꯪꯂꯗꯨꯅ ꯅꯃꯧꯁꯨ ꯌꯧꯔꯛꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯃꯃꯥꯗ ꯈꯨꯔꯨꯝꯍꯜꯂꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯆꯪꯉꯣ ꯆꯥꯛꯀꯅꯦ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯈꯥꯛꯄꯅꯤ ꯆꯥꯊꯣꯛꯂꯣ ꯅꯃꯥꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯧꯔꯣꯜ ꯑꯗꯨ ꯊꯥꯗꯨꯅ ꯆꯪꯈꯤ ꯃꯦꯝꯃ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯤꯅ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯒꯕ